पाउचे युम्फक मरोब पाउ खरा अपडेट तौजरी लैखोम लैनांग मरक्ता लौ खौबा याबा मशीन पुथोकले कुमफत्तबा नत्रगना नोंग मरक्ता अहानबा लौरोकी फौ लोकननाबा इसिंग मरक्ता लौ खौबा याबा मशीन इम्फाल ईस्ट डिस्ट्रिक्ट की कोंगबा उचेकोन ताखोक मापालदा लेबा इरेंग बंबासु देव अतोपा ममिंग गुरु ननौना सादुना लौमीसिंगना थेंगनारिबा खुदोंग चादाबा फिबम अमा कोहनबा ngamle मसागी चही निफुमपन रोम छुराबा पासुदेव इरिलबोंगदा लेबा हुइल लालोंग मणिपुर थांगता कल्चरल एसोसिएशन की सानरोय अमा ओइना औरखि स्टिक डांसता ममिंग लेबता नतना अंगांग ओइरिंगैदगी हौना मेसिन सेंबा साबगी थबकता थवा यामना जावबा मिसक अमासु ओइरखि मापाल लमदगी अचौबा कंपनी कयाना लौ खाउनबा मेसिन सिंग सादुना स्टेट असिदा फंगलबसु लैखोम लैनांग थोकपा लौबुकसिंग अमासु इसिंग मरक्ता खाउबा यादबगी अवाबा मयुकनदुना लाक्लिबसिदे कोखनबा ngamde मरम मतुना लौबुकता इसिंग तोंगबा मफमता लौ खाउनबा मेसिन पुथोके हाइबसि महाके चपचाबा फेरेप अमा लैरखे हिरम मसिगी मतंगदा पाउसी असिगा बासुदेव का अखन्नना उनदुना वरी चानबदा महकना हाई हौकिबा सही लिसिंग अमगा सामपन मरफुनिपान महाके अपोकपना पावर टेलर अमा लैरकबदगी मेसिन सिंग सेम चाबगी थबक असि औरखिबने मतम असिदगी इकुइ कुइतना ट्रैक्टर दगी इसिंग चिंगनबा मेसिन छादुना उनथोकबा हौरखे मसिगी मतुंगदा मी सिंग यामना चंगदबा लैरंगना चिंगबा पोलम कयासु सादुना पुथोकिबा लैरे मांगना मखातना हाई लौमी अमसु ओइना औरकबा ओइबना लौ खौबा मतमदा अवाबा कया मरुम थेंगनरपा अमदि मतम अदुदा मापालदगिसु लौ खाउनबगी मेसिन अमदा पसिलक्लमदबा मरमना हौकिबा सही सोक लिसिंग अनिदगी हौदुना महक मसाना लौ खाउनबा मेसिन अमा सानबा होनरखिबने मतम असिदगी हौना चागेंग कया मरुम चथदुना लाक्लबसु असोइबा कया मरुम जाउबदगी माइ पाकपा ngamkhide adubo haukiba sahi sok lising ani taragani pandat lau khaunadaba machine asi power tiller amada hapsin duna chayeng tawda mai pakpadagi machine asi sinaba aurakhibani adubo masida su asoiba khara yaupadagi lawfamda pak channa lau khaunadaba machine sennabada khudongcha daba khara thengnabadagi semdok chamjin kyarak hanna tawraba mathungda handakta mai pakna puthokpa ngamkhibani lau khaunaba machine asi power tiller amada mathak ahum thokna semdok laga sembane maki thaurang asida engine adugi gear box mapangan kalhalle masigi su mathakta mahna sinaramba lau khaunaraba machine adugi engine adu lautholaga blade ki saruk adu power tiller adugi mamangda pansin bane tawbadadi power tiller gi engine adu kaktana mathang ahum mag chalai hen bani haina mahna makha takhi machine asi sana bkhona bada chawrakna lupa lakha marom changi hariba machine asi lau khawba kaktana tana ising chingba mai thanaba lau khoiba chori takat pana chingba su sinaba yai haina phongdoke hana leiramba lau khaunanabagi machine adu khongna matungda chatlaga lau sangam ama khawbada pung amarom hena changi adubo mahaki power tiller ra semba mahaki koktagi thorakpa wakhalona puthokpa lau khaunaba machine asidi khongna chatpagi awaba leite engine aduda phamlaga lau khawi amasung khongjal jamna jangba maramda pungkha emagi manukda lau sangam ama khawba loiba ngamme machine asi miyamna pamna bagi chang henkalakpana sabinaba hairakpa kya amarom yaure makna housing sinariba power tiller ga lau khaunanaba machine ga punchin ba machine asi de sinaba yatraba power tiller gi masakching amasung lau khaunanaba machine gi partsing khomjalaga sembane masida sarakna lupa lising marfudra gumpa changkhe afaba mawung chumba amasung miyam ge wakat leiruidaba asigumba makhal gi machine ama saraga miyam da phangalu haiba taraga di lupa lak amaga makhai phawa changhallaga de ngamgani haina guru nanauna pausi asida makhatana phangdokhi atopa pau amadana watona wanglaga kwakna phamdegi haiba pawraw adu asidi asumba oire cm soklesing ani taraga tare da pangthokiba assembly election da bjp da vote pi hiba kaksing assembly constituency gi miyam gi asengba asumba adu thenglaba su thengna ngasidi phangbasi nungaiba phawe mana tauba karma gi phal mana phangbani marambasina aikoi afaba tausi watona wanglaga kwakna phamdegi aiba pawraw adu ngasidi asumba oire aina minister n biren singna phongdokhre bjp kaksing mantalna sinduna ngasi jombimcha high school gi community hall da pangthokiba kaksing ac gi anuba mla mayang rameswar bo okpagi thorom da saruk yakiba minister n biren singhana makhatana hai migi awabada mateng pangba haibasi asengba dharmane miyamna jaba haiba asisu isorna yapani aduna khangba kanchi dharma kaigumsi laban khumbagi wakal thadoksi isorna achumba wel soidana tawbigane thauromaduda saruk yakiba m rameswar mla na hai afaba miyam ki khanba asengba luchingba amal leiraba matamda iraibak iramdam asi tangdu leitaba chakhotpagi lambida jangna changchinba ngamgadori bane
kumja sok ising amaga champon hundraga nithoida Manipur na mapung phaba state ama oiraba tungda Leibak asigi politics ta saruk yarak badagi ngasi phawbada iramdam masigi oiba kari thabak tawkhrabagi haiba adude miyam thena khangnari bane magna makhatana hai BJP na luchingba government asina lamdam asigi yelhong mising kanhanabagi damak prime minister unaduna ILP amachung ILP amukhanna chanhan ki ba asi puari da sanagi mekne iduna lehuraga dabane politics ke khudong sa balong na bahona bada iramdam asida khunda laita duna leiminari ba ikoi masel ki marakta nungsinarta ba amade aki bagi masak laklaba matam asida ngasi government asina luching ba chief minister na go to hill sai permission Thoudok tuna ngasi di ikoi ki marakta leiramba aran ba wakalon sing adu ko kan baga loina na apaba mari ama thambang ngamle asida sunatan apaba khunai ama sembada khwaidagi maru oibasi education na haiba khangna go to school misal Thoudok tuna education sector da ahongba prakna bu honariba asimaksu asoba khongthang amani aina lawe thoramadu da saruk yakiba BJP Manipur President ke President SDK na ai aikhoi khuding makna court ki yathangba ikai khomnai mamangda sauna khiba ngangna khiba amadi nungaina da bakaya adu kaukthokna duna kaksing AC ki sakho thorang ki damak MLA Rameswar pamateng pangbiyo thoramadu da BJP ki MLA sing amadi maru evolution pa kya su saruk yakhi aire Ayaba yaodana Lannai Hostel sing na mahiroi sing thamjinduna mathau toram labadi Penalty Lougani DC Bisnupur district ki manungda hangba Lannai Hostel kharana makhoi gi hostel sing da mahiroi sing thamjinduna COVID-19 henna santhokna ba masak ohille aibaga loina namasi athuba matamda lepkadabani aina Bisnupur district ki deputy commissioner nita arambam na thokpa office memorandum amana aire memorandum asigi matuk ina lenga ke Ayaba yaodana district asigi manungda Lannai Hostel sing na mahiroi thamjinduna mathau toram labadi chapchaba Penalty Lougani musugi executive singa CR singa punna phaminaduna wakal taminnakhre handak marik Manipur University amadi musugi manungda irang kharat aikidubaduna ngasi union asigi conference hall da executive meeting tawduna warosin purakre aina Manipur University student union musugi president Mayang Sinmi na thadorpa cherol amada phongdorakle cherol asina hai musugi executive member amadi class representative CR singi manungda nungaidaramdaba amadi pen da palairambasing ado pau phauna badagi pau phauna dabadagi lana chatkiba oibana charangna ba thokpa oiramle amade ngasi gi meeting asida lawkiba janaba adudi pau toina phawtokna duna musugi thabaksingda punna tana duna taminaba haina amato ina lepnare university asigi makhata ba sakho thorangda union da maipuna na yengchinduna university asiba awang bathakta pukhatnaba amato oina waremnake hostel gi issue gi kayasu authority gi maikaidagi athubada losin biraba taksinkhre loinana media group ani thoktana awai akum tawnatuna Manipur miyamda nungai taba thokan kiba adugi damakta su nungai taba phongdoksari aina cherola sina makha tarak laboromda Delhi da kaurok bagi official waiba je phangde ibobi India government ga arrest ayam ga chathariba pistol ki warosin purakna Manipur ki chief minister Nongthom Biren amasung opposition leader Okram ibobi November 10 da Delhi da lakna ba khangalakhiba leikhrabaso official oiba cherol amata laktaba maramna ayeng Delhi da chatpagi wafam leite haina ex minister Okram ibobi na pause asida phongdorakle Delhi ponda wari chana bada Congress legislator party ki lusing basu oiriba Okram ibobina pause asida hai naga pistol ki waroisin gi manak da wari chana na ba Delhi da satna bagi da mahaki imung manung gi miyoi ama chief minister office ki pau pirakpa leikhe adubanga si pau official oiba cherol ama phawa Ministry of Home Affairs da gina dragana leingak taki lakpa leite cherol adu laklagadi soidana Delhi da chatkatra haina hangba wang ama ki pau khumpira duna pau asina hai cherol adu laklaba tungta Manipur Pradesh Congress Committee gi oiba mifam ama pangthokani amasong mifam adu da wafam sing adu puthokhtuna nainaraga party gi oiba warep ama leiraga di mahak Delhi da chatpa yai maduna tana party na yadraga di mahak Delhi da chatpa gi wafam leite amrom da chief minister office tagi phangba pauna hai union home minister na chief minister amasong opposition gi leader wari chana ba pami hairakiba leikhe madugi damak hayeng asil lakna na ba phongtok lamba leikhe adobo makha tana bari leina ba authority dagi sesang amata lakpa leitaba maramna hayeng mak chief minister Nongthoma Beren Delhi da chatna na bagi thorang ama phawat leite Mayang Sinmi ama Nongmei na kaplmbadagi sire Yotek thangtek khomba mayang amanga si ayo pung ni panrom taba matamda Bisnupur district ki manung chanba Nampol ulogi mafam abada sakhang dabasing na Nongmei na kapaga alamlai aire laikhiraba mayang adudi West Bengal dagi Malda district ki Bidyanatpur Dionpur Sabdolpur dagi laklaga housing na Impal East district ki mana ingkholda Yotek thangtek khomba gi thabak tauba Sabir Sheikh sahi kun gomdoi suraba apokpa Sen Sheikh ni aire Makasi ngasi ayu angan badam haki Yotek thangtek khomba gi rikso adu thauraga mahakna leiriba ataki mayum dagi thokibane
Maki masada Nongmei Makhut ama leirami aire mi adu hatlamba Thoudok aduga mari leinana Nambol police station case amaga lokhatpaga loinana maki asiba haksang adu lokotlaga post mortem gidamakta rims ke mokta thamkhre aire Amromda mioi adu hatlamba Thoudok aduga mari leinana mahakna leiramba hata mana ingkolge laikai miyamna JAC ama skembaga loinana memorandum amaga ngasi Manipur ke Minister N Birenda Pisenkre aina JAC adugi President Ainul hakna khudiak piduna thadorakba serol amana aire Pisin ke memorandum aduda palliba warol singdi Thoudok aduda Chennabasing Cheirak logi oiba cherak piu mathau taba formality sing pangthoktuna laikidrabi asiba masa adu aroiba mathau mangam gidamakta imung manungda sinnau state amadi central government apiba matik chaba ex gracia athoba madamda phangallo amadi asiba masa adu mayum lamdam West Bengal da punanaba sinbiu aibasini maragasida Uttar Pradesh ki Jhansi division ki manung chana leiba mafam amada nupi masa ama hek pongminaba mabunggi mamangda Nupa Makhut sangduna Ejjat manghnnanaba hotnabada Nupa amagi Makhut Kakthatkhre Thoudok asi machal Nupida loinana shopping chatluraba matong numidang pung 8 moktaba aduaida mayum jarum daida Nupa ani duna innaraga laktuna machal Nupigi khudang baibeta natana Ejjat manghnnanaba hotnarakpadagi mabung aduna mayum da jangchinduna thang loktokluraga Makhut sangkhiba Nupa ani gi manungda ama Makhut Kakthatkhre aduga atopa lakminaba Nupa amana mafam adudagi amambagi khudong chaba lauraga chenkhre aire aroibada content sing asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiribo punamak kothagachari loinana channel asina adom da kanarabadi subscribe like and share tawba kawiganu punamakpu amukhanna thagachari